BJP government ase Supreme Court fawba lana lamjing ba lengak ni haina Okram Ibobin haikre. Pung amada nakal push up lising ani chani ani induna Yambem Gobinda Masagi nipalak suba Guinness World Record thamkre. Amadi Yanggoi Maril gi khongnung mapung fala tengthokpa loidana thabak lepkhiba bu lamdam adonggi miyam na penadre. Khurumzari mireng tabiriba singbu taram uksari pau sandok na pizari. Center da paliba NJ government na Rafale jet fighter leibaga mari leina na oirakli bawathok asigi matangda Manipur Pradesh Congress Committee na khongsat ama satkre. BJP government as Supreme Court fawba lana lamjing balengak ni haina maral sikre. MPCC gi President TN Haukip Hanagi Chief Minister Okram Ibobi Deputy Chief Minister Gaikhangam Deputy Chief Minister Oramba Gaikhangam MLA kaya amadi Congress worker kaya na BT Road ta leiba Congress Bhavan gi khongsat adu chatke khongchad adu na Kanglapat Khoyachong Nagamapal fauduna laglaga amuk BT Road ta laktuna Congress Bhavan da loishinke khongchad adu da BJP lengak ase miyam gi paisa lut tawba lengak ni haibana chingba play card kya puduna chatke khongsad adu loiraba matung paumi singda CLP gi leader su oiriba Okram Ibobina NJ government asina Rafale jet fighter leibagi matangda India gi khwaidagi wangba Supreme Court fawba aranba affidavit pishinduna lana lamjingle Rafale jet fighter asil leibagi hiram khuding Controller Auditor General of India na kupna yengsilaba matungda Parliament ta amu report adu thamgadabani Parliament asil leibag asigi khwaidagi wangba policy making supreme body amani Parliament ta CAG na pikhalakpa report kupna khanaraba matungda amu Public Account Committee na report adu khanagadabani hairiba proceeding kaya asi NJ government na nathaiduna thamlaba matung Supreme Court ta sign tawdaba affidavit pisinke asigumba government ki aranba singi mayokta leiruba singki han khanghanbagi thabak sathari NJ government amadi Manipur gi BJP na luching balangak ase democracy gi wahan thok lehendre makhoi gi dictatorship ki thawong sathare Supreme Court fawba lana lamjing bangam labasinadi miyam dadi kari tawrakani haiba miyam na khanthabiu phajakraba democracy asi wahan thok lehenna ba miyam na hotna minarasi haiki Supreme Court ta bhawba lana lamjing ba ngamma BJP led NDA government se sadharon praja sing dadi kadai phong ngamgani moina machin thiba ngamgadaba namthak tawgadaba madugi aseng ba hairoga threaten tawba sidasu tawrena press ki noi kolik ama tawda tawsi prethiri mafam khuding mu chatna dabane ba aduna sigum besi Chief Minister da woyu Prime Minister woyu democracy chatpa matam dadi moina haining ba chaiju suno moina chairi ba hairi ba do government ki spokesperson amana mana Manipur ki Chief Minister da Prime Minister hairi lali magi allegation si lali ne singdo ongadam ne or party ki mi singdo kadam ni kayang kuina haini mana haidna si handaba targadi democracy ki wahan thokle democracy si thopchan graji hanagi dictator do kana sungang ba yaroi akoi ge against kana sungang ba yaroi haibdo adu bharat ki democracy kansi Pung amada nakal push up lising ani chani ani induna Yambem Gobinda Masagi nipalak suba Guinness World Record thamkre Manipur gi puwari da su khwadagi yamna world record thugaiba ngamba sanaroi oire ma ki nipalak suba attempt asi ngase yupung tara minute tara rom chatpadagi pulai romba khongnang mokhongda leiba Radiance Fitness Center da pangthokke attempt adu da Junior Mr World anirak takraba L Dines Senior Eastern India Silver Medalist Thangjam Santin amadi Kickboxing International Referee Kakching Tabam Prameshwar na Fitness amadi Timekeeper Singh oina saruk yakhi Hiramasigi matang da report ama aina hojek leijariba mafam se Imphal eski konung mama akhoi ge pulero makhungnang makhongdani mafam sida leiba Radiant Fitness Center ko mafam sida ngasi si Manipur gi itihas ta han moina war record taret pai khro matungda nipal lok subugi attempt tawbodane akhoina thengnajari se akhoina 2016 ta Syed Taj Muhammad ko Pakistan gi mioy amana most knuckle push up in 1 hour pungamada kutum taraga miyamna bukdan in ba haga khangnabadu pangthokkhibani maduda Pakistan machasina thamkhiba record chi 2175 push up illaga thamkhibani adu yamna nungaijaba madi Manipur gi macha haiba tare Kwakathel konjeng laikai dagi Yambem Gobin singna ngasi si 2202 in bangamaga hajik war record se thamkhre
adu target ti 2400 ni adu 400 yaudragasu 202 wakti inma ngamjare record pakti kaireng khanjare adu aina tungdi asaina inkhalaiba naron mayam je nisai gi pak taw to ba honang bagi wakhan leiba adurgi mampati gi yamna expenditure tandaba masagi hona zaman hagadra nidna himungam bagi adung me waklon dogi itilda ai ngasi ji record se ju tawjabani yamna wana maje hona jabaje aduki matik nungai je magi awabasi hena encourage tongninge bangan kanna thongna laina inbagi namata hona ba yam kanba maring je na khawa mathona laiba mini ma hena ju hena hona rakhine ju hena khali sidagi hena thongna laina bangan pirakhine na khali thongna laina Pakistani macha amana pung amada maki masana sida 2175 inbagi record thamkhaba matungda masi aikhoigi gobinna kunge taret helaga 2202 hauji phaugi aikoina phangba record ta masi indana world record thugai khibasina Manipur da lariba naharol punamak Manipur da lariba tongan tonganba phurupti ko inkhalaiba naha punamakna aikoi prithvi gi sanabagi lamsida sangdamnabagi lamsida aikoi nopte aikoina miyamgi mangil thana chatpangamba phurupni habadu khangbi na ba apil tawjari wareko nipan suba thugai nuaiba mikup sida yameng gobinda kari fawe do mana kari fami habada khoi khangminasi Guinness record certificate amazu phangre adri ataiju masing loindi thugaire adu ngasi gi ju thugaijare aduna yargadi aiga sanaba sinfam amtang pabung thiamgi site gi bibiragadi ai yam nungaijning khale minute yankai manga ga sasalakpaduda yam wana uhi hakchangdo aduga matamdudi kari fawe aduga nana kari khallaga makha indhara ai damdi swang yawdar mi singnai gadi adu mitta baba ima aduridi ai yumgi lairba daitaba mayamda urakpadagi scd ai indabi yadi ene tawraga khaje ga inmane Nakalamromda Yambem Gobinna World Record Tugai Kibasida Manipur ki Chief Minister NB na nungaiba phongdok pagaloinana mahak masaga chanaba thabak pi naba khanaragani tungdasu hena thugaiba oirasanu haiba paujel pirakli wafam amakhakna aikhoigi Manipur se angakpana thanba aina hana haijabado aikhoigi mi singsida leiriba talent sidi angakpani haibado handakta sui khangudana under 19 gi cricket sanabada innings amada wicket tara loba bharat ki chawkhra bharat mi crore amaga lakh 13 mong leibasigi ahum suba gi manungda chanba ngame adigi amu khwaidagi ngaiba mana ai hana yam kana care to rudre dubu ngarang handagi tigalakpada khangnarakpada media da tongnarakpada konjeng lekai dagi yambem gobin naidana nahama magi aikoi bugdan inbi adagi kari magi Guinness Book of World Record ma si taruklak magi title si low lerame khwaidagi ngakpa aduna ma ngarang do ai kauraga ai magi details mi am do ai khangning mandana ai unai so impressive so encouraging man honor me mayam do adunga si su man ngarang hairam badanga si se magi bugdan minute amada pung amada masing kaya inmo ngamge ba mo world record hana gilai girisi Pakistan na sama lising aniga sumna tratruk inbagi record pa bulai gre 2175 ado hujiksi aina tabada manga si madu magi ts am lai hai ado 2202 illa kana ma masi Guinness Book of World Record si san na ma ingre hai ado hai posi mana illaga magi video recording ki tawr kan hojiki mo London gi da
गिनेस बुक ऑफ वर्ल्ड रिकॉर्ड की थारगा मदगी मु रिकॉग्निशन से पिरकदब होइबा अनु सुगुम्बा मागी यामना तोंगानबा मागी एक्टिविटीज तोंगानबा मागी इसोन पिथोरपा पोट ओइने अखोदे फील तोबा अदुना सुगुम्बा सिंगसी योखत पाइबसे कोई गवर्नमेंट की मथौनी अदुना हुजिकी अंगांगसी मागी गिनेस बुक ऑफ वर्ल्ड रिकॉर्ड से सोइदनसु फंगकनी न खली हानगी तरुक अमसु लेरे अदुमा खोइसे कोई गवर्नमेंट सु क्रमाइ तोरगा मोगी इंसेंटिव खरा पीबा इंसेंटिव पीबदु नत्र मोगी मखाताना मोगी कैरियर दु सथबा यानबा सरकार ना गवर्नमेंट की सर्विस फाउबदा करी करी तौबा यागे तो कोई खनगनी हाइदना दुमाइने मयामदा सिमंग पाउदम जमे मयांग इम्फाल केंद्र की मनुंग सनबा सामुसंग शांतिपुर थोंखोंगदगी यांगोई कारोंग ताबा नंबुल तुरेलगी मरिल अमा ओइरिबा यांगोई मरिल असे हाना लेरंबा फिबमदगी नोंगमनोंगगी पिक्सिलकपना मणिपुर दा इतततना खुसेमगी इसिंग इसाव थोकपगी असोबा मरम अमनि हाइरी इसिंग इसाव थोकतना बलाइंगाकना हाइरिबा यांगोई मरिल असे तेंगथोकपगी थबक पाइखतलमलबसु मपुंग फाना लोइसिंदना लेरी हिरमसिगी मतंगदा रिपोर्ट अमा अना हौजिक लेजरीब मफम असी नंबुल तुरेन की लोइशलकपदा यामना मरु ओइबा सरुक अमा ओरिबा यांगोई मरिन की हेक्टोरबान मक्तनी हाइरिबा तुरेन मरिल असिसु मणिपुर लेंगाकना नोंग खजितंग सुबा मतमदा याम तोइना तोइना इचाउ थोकलिबासे थेंगननबा हाइदुना तुरेल खोंगनुंग तेंगबगी सरुक अमा ओइना मफम असिसु तेंगबगी थबक चथरमी तुरेल मरिल असिगी मखा थंगबा सरुकती लेबा कोखतलगा गाड़ी फाउबा चटपा याबगी मवोंगदा निंगथीजना सेंबिरमी अदुबु तुरेल मरिल असिगी अवांग थंगबा सरुकती मतेक खजितंग हौरमगा अदुमक लेपख्रे हाइना प्रजा सिंगना फोंगदोलाई हाइरिबा लेमहौरिबा सरुक असी नोंजू था लाक्ट्रिंगैदा मतम साना गवर्नमेंट थबक पाइखतुना मतम साना लोइसलहन्निंगबगी अपामबा कया प्रखुंजा सिंगना फोंगदोनरकले तुरें खुनुंग तेंगबना गवर्नमेंट पाइखलेबा थबकसे आ मथक्तै तेंगगा सोमदा तेंगद्रगति केसु काना फंगै हाइतारे सोमदा मयामना nga चा होनरिबा मयामसे सिदा फुल्लगदि स्वादलमदि पासलगा चंगना स्वादर तारिबा प्रजाजनगी यामना आवाज थेंगनंग हाइतारे खरे हेन वाबा अदि खितंग फबा फतबा नाइबियोनि अदुगा जै खुदिंग स्वादि दुम वारे तुरें खुनुंग तेंगबना होजि गवर्नमेंट पाइखलेबा साइड खुदिंग की पाइखलेसे कोइसिगी मरिनगी ओइनदि तौबयाबदि सुजौ तरमद्रे नरबो यारे तंग तरमगा दुम तोखरे ना हाइतारे कनो उपुबी थोंगोंगदेना यांगोई कारोंगौ तेंगबने ना हाइबी बोसाइ अदु तेंगबजी मखा थंग साइसिना खरेयाना तेंगिरमे अदुगा अवांगो साइसिदि तेंगिरमद्रि कनो मोइना थेंग लाकपनिना रेनी सीजन मतमदा लाखसनबनिना लमदमजि ताबा प्रजा मोइना हाइजनिंगिजि मतम जाना सरकारी माइकिदगी मपुंग फान बियु थबकसे हौजि हौजिसु वाबा फद्रिबने खोय सरकारना कोखपने कोखपिरमे चखाइबिरमदना लंबी दि खोदि चता यादे अखोय लनाइ स्वाइदा तारिबा खाइनरगा लंबी बो तेमगा चचरिबने हौजि हौजि चचरिजे सरकारी माइकिदगी मपुंग फाना पाक्थो हनिंगे मथलोमदगी इम्फाललोमदगी फुदरिबा इसिंगजी लोकताकता जब तागिनबगी लंबीदुमा सरकारना खितंग थुबदा मतम चाइङदो होना हनिंगबगी अपामदो फोंजोकजरी वांगोई केंद्र की टॉप उपोकपी थोंखोंगदगी मयांग इम्फाल केंद्र की मनुंग चन्ना लेबा यांगोई खोंगबान की युमनाक सामा हेना तारिबा मफम असी ngasi फाउबा थकननबा अफबा इसिंग फंगदे मई फंगदे अमदि लंबी सोरोक नातै चाना लेते हेना मरु ओरिबदी नंबुल तुरेन की लोइसलकफम ओरिबा यांगोई खोंगबान असी तुरेल खोंगनुंग तेंगबगी थबक मतम चाना लोइसनदबना मफम असी तारिबा खुंजा सिंग अमदि लौमी सिंग महौसागुमना अदुमक नोंजु था मतमदा इसिंग इचाउना पीबा सैथेंग अदु मखाताना अदुमक फंखिगद्रा हाइना मिपाइना हौरे वीडियो जर्नलिस्ट अबोई गलोइना पाउदम जरिबा रिना नोंमाइथेम ISTV न्यूज यांगोई खोंगबान क्रिस्टियन लाइनिंग चटपसिंग ख्वाइदगी मरुओइबा कुमहै अमा ओइरिबा क्रिसमसना लाकपदा मणिपुर की चीफ मिनिस्टर नोंथोंबम बिरेनना मणिपुर की मियाम दा याफा पाउजल पिरकली लमदम मसिल लैरिबा मियाम की मरकता लैबा खेतनबा थाजनदबा पुंबा प्रभु जिशुना पुखिदुना नुंगसे जानबा हेना सौखटपा लमदम अमा पुरकपा ओइरसनु हाइरी Merry Christmas wish mayam the pizza bagaloinana Jesus Krishna lakpagaloinana
lamdam sida akhoi jati akhoi masel gi marakta hena chesan ba nungsi sanaba amato bigi wakhalon pibiramba aduna leminari ba akhoi sahi sa kya dagi nungsi sanar leminara ba silinao singdam da leiba punamak amato ina akhoi hingminana bagi blessing nijahuba pibiramba oisino aduga loinana awana taba thoning da ba thokdo wa thok aduga tholakadaba phatanungda punamakdagi ishwar mana lakpasida mayam puno pu kanbiram banga piramba ohen birasunu haidana ai ishwar mhamda suni jari loinana miyam punamakta amuka hanna santi chawkhatpa nungsinaba amato bi wakhalon du session halasi haidana miyam da wafum khrasi thamjabani Christmas kumhaina lakpada lamdam asi tangdu laitaba ingthaba kanglup khenaba laitaba lamdam ama purakpa oirasanu haina Forest and Environment Minister T.A. Shyam Kumar na proposal pirakli mahagna makhatana lakadoriba anawbu chahi lising ani tarama pana lakpadasu Manipur gi miyam na anawba asa amaga loinana aphaba wakhalon amadi haukhiba chahi da tawba ngamhaudaba thabak kaya adu tawba ngamba oirasanu anawbu chahi asiga iroinana Imphal Valley gi Ching Sing yauna Thobal Bisnupur na chingba mafam singda leiba umang mangshilak Ching Singda mapalam nagi foot Mari dasmik mga rom wangba ujara sing pushilak tuna paktak nana thaba haunana ba thabak paikhat lagani haina su phangdokhi so nursery farm ji semani for the farm semana it takes long time it takes to grown up about 5-6 years do the food mari mga yang du u tar gadi sai oh mari mamang da u si chau jungle ji thuna semanga ngana du gadi isingi wari ba adi da magi sauce level metri miam ji si koina to mangam ngane ha adi panam da koi anu sai lakri de koina I discussed the matter with the concerned officers of Forest Department. Last year, Shanghai Festival, the Emu Santo Hiba, Manipur, agar plaques and Thakre, agar plaques and Mamsi Manungadi, except Torga, who is the government same no jump. But also, and Mapupana Pambiro, who is Mapupan Department of Toxake. The one Mam says in PBU, a soy Mam presenting the Madu says in PBU, Hen, Anova Manipurma, Asangma Manipurma, Labuk Nah, Lamhangsing, Manamsing Tanba, Sijata Pan Tang the Manipur women as he has. All Community Development Organization More Ecodomna Christmas kumhaiga mari lainana More da leba church sing amadi Jehovah Jire Children Home da chana thakna polam kya mating pikre More ward number 3 ta leba Ecodom gi office ta pangthokpa thoramadu da lob asigi thopu ba kaya ama More gi koi bida leiba church sing imut sing susaruk yakhi Ecodom gi Vice President T.S. Budana Ecodomna lamdam asida khundaminari basingi marakta sing manung sibagi mari adu ningsing bani haiki More da madi Manipur da leminari ba Christian lining chatpa chilnaw sing maroina Christian lining bu beva to boina koi ngasi moi da leba searching amadi children home da ngamjabe ekodongi maigai degi mateng si pangjabani mateng si pangjabagi maroi bu pandam di Christmas na lakpa loina na lakadar ba sahi anova 2019 na lakpa da Manipur da amadi more da leminari ba full puding mo punung si chanana amadi Fajana chilinaw amagum hingminasi laiminasi habegi wakhalonda ngasigi sienghin bagi thawram si pangthok sabani kanagumba mioi kharana chindana nusi thamoidana yaudaba adugumba pandam adu ekodom dadi leijade ekodom geseng pandam di aseng nusi baduni aduna ngasigi chenghin mi thawram si khudam changdam ga loinana ekodom na pangthok sabani Lisingani tara tareta awang numpok lamdam da ahan bo ina Saikot Kendri manung sanba nungathang tampak ki myoy singbu mapung fana computer hayan khraba mangal rural gi mapu surjit na luchungba maha ki Yelhomi Enterprises ki staff single loinana khulladu da laptop tara humdoi mobile tablet aniyamadi chawkri nipan khulgi chief Romeo kom da khusinakre nungathang tampak church da pangthokiba thoram adu da mangal rural gi mapu surjitna khulasida leiriba mipum khudimapu computer hayan khiba adu gi kanaba fangnana ba polam singa si khushina bani haiki overall digital literacy gi idea se nungthang tapak ta khuna thama computer training to hon khiba da khoi 65 years suraba anama computer hayan bangamba ade sukna gi chahi manga taruk ta ngai ba angang amam fatning thina computer hayan bangamba sum experience me am dugi dagi pol ki ba idea project amane na haina lobe aduga khoi gi digital yelhomin hujik tawriba program ase nungthang tampak tagi haurak pane haiba dugi khoi gi thamoi di yam ajo attachment ado utpa hoina khoi na ngasi computer laptop amasung tablet se donate taw
Nungathang Tampaki Chief Romeo Komna Mangal Rural na Khulgi Mipum Khudima Computer Hehan Bigi Damak Amadi Makha Tana Mateng Pangbi Bagi Damak Thagat Pafongdoki. Kunchani Toy Suba Battalion CRPF Loktak Nachurachanpur District ki Manung Sana Laiba Laimata ki Kuki Lamdan Village da Liter Chatruk Rom Changada ba Water Storage Tank ama Battalion Asigi Second in Command Vinay Kumar Singh na khusi na kre CRPF ke official Singh amadi village chief yaw na pangthoki pa thoram aduda Vinay Kumar Singh na civic action program gi makha da miyam na thengnani ba awaba adu khara dang oreba suko khanna ba pandam da water storage tank asi miyam na khusi na bani haiki. In future I will also conduct civic action program to the people of this area for the welfare of the people of the area, and also pertinent to mention here that it is also important that to lay out in various places is still left out. KVK Imphal East Samadi Central Agricultural University na punna sinduna ngasi Androda Laiba KVK gi office complex ta Bharat ki manga suba Prime Minister Oiramba Chaudhuri Charan Singh na Lomi Singh gi damak tauramba thabak sing buning sing duna Kishan Divas Palan Thoram Pangthokre Thoram Madu Dasi AU Imphal gi Director Professor RK Saha Andro gi Khulakpa Ses Gandhar Maitai Andro Nagar Panchayat ki Chairperson Y Sajau Bharatiya Kishan Sangha Manipur gi Secretary Telen Darana Marueba Myoy Singh oina saruk yaki Thoram Madu ga mari lainana Lomi Singh da input Singh yan thokpa ka loinana resource person Singh na Lomi Singh gi tongan ba insurance kaya gi matang da wangangki CS Gandhar Maitaina Mipum Kudimak Subano Matangai Fade Lomi Singh Buhantana Yengbirui Dabani Haiki CAU Imphal gi Director Professor RK Sahana Bharat Lengak na Low Singu Magitangai Fadaba Madi Lomi Singh gi Maru Oiba Kaya Khangbadagi technology kaya puthokuna ahen bamit yeng sangli anauba technology sing sizinaduna sathok hena puthokna bahona minasi haiki. This program is important. Government of India is giving more emphasis nowadays on the extension activities. We have developed so many technologies, but these technologies are not going to the farmers field. Farmers ka paas nahi ja raha hai. That's why there are so many skill development program to educate the farmer that you have to do the scientific culture of whatever the crops are there, whatever the land you have. Merry Christmas na lakpada Manipur gi ichil inaw punamaki maphamda ing tappa tangdu laitaba nungsi sana na laiminaba oirasanu haina RPF ki Minority Affairs ki Secretary Waishyam na yafa proposal pirakli Jesu Christ na malemasida taibang panbabu sembi bamapu ibungogi yathang matung inna miyoiba khunai gi marakta mi oina poktuna miyoiba khunai bu achum balambi da lamjing naba gi damak achum aran gi lambi takpiri mahaki maru oiba pausel di malem asida ing tappa nungsi sana na hingminna ba haibasini nungsi bada akiba thoisat wangsat na ba minamba aran ba yaude maramaduna malem asida ing tappa tap na hingminana bagi khwaidagi athoi balambi di mi amaga nungsinana loina ba haibasina Jesu Christ ki pausel ni Jesu Christ na cross ta thawai na pontha pi kriba asti miyoiba khunai gi mahut sinbiduna pap ki lambi da kanana bagi dama taibang mapu gi mafam da changjobani amasung lambi sembirambani masina kanbiba mapu Lord Jesu Christ na miyoiba bu kaya gi matik nungsi haibadu utli mahaki ngakpi haiba meti thawzal gi matik pu tung induna lamdam asida khundaminari ba ichil inaw punamakna aikhoi masel gi marakta soi khilan kiba singakna duna nungsi sana na hingmina ba haibasi Jesu Christ ki apambani iram damasida lining gi khena ba laitana khundaminari ba aikhoi na chaksin gadabadi aikhoi buhirom khudimakta namthaduna thambiri ba India lainga ki akhuba mit yengna lining gi khena ba thamduna Hindu lining da bu lining oina lawduna atai lining chachaba sengbo tathita oina tawiba asini Manipur asida Yelhongai dagi nungsi sana na amana amabu ikai khumna na hingminari ba aikhoi khudimakna lining gi khetna ba midyeng thamliba India lenga ki mayok ta leptuna aikhoi gi apun bagi pangal sagatuna thengna ba mathau tare hairi serola sina makha taraduna Manipur da matam kya gi mamang dagi hauna khunda minarakliba ichil ina khudingma ki maphamda Lord Jesu Christ na amaga nungsina na hingminau amadi asoi aran ngakmina duna hingminau haibadu tung inna Nungsi sana na hingminarasi haina lisingani taranipan gi Merry Christmas na lakpada ya proposal pirakli haina RPF ki Assistant Secretary Publicity Bangkim na thadorok pacherola manak khangalakli makhataba pau pizadringai da atenba break amatak lagzari
Langsin Biraksi Sagolban Moirang Lerak Machinda Laiba Mother's Care Central Hospital and Research Center da Dental Department na ahalamadi angang singi oina free dental health checkup ki kudong chaba lakliba December ki tang kuntra mathoi phawba pizari center asida chada yangkai subsidized rate makhal khudingmakki oiba ngasi ngasibak Langsin Biraktuna yagi nungaitaba khudimak anabiu amadi laing thopiu. Madeline Home Healthcare Service post vacancy, name of post home healthcare nurse, qualification A&M, GNM or BSc nursing, experience 1 year minimum, number of vacancy 50 numbers, salary 5,000 to 10,000 rupees and above. Walk-in interview today onwards till 10 January 2019, the office of first floor Axis Bank building Porompat near Jennings Hospital. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu. Christmas kumaina lakpada Eastern Motors Nexa Chimirong offer pizari tangna phangba tanjani khudong chaba lobiho. Offer asida exchange bonus yamna wangna pizari corporate natraga government employees sing the henna kudong chaba pizari ba kudong chaba lobina ba ngasimak Eastern Motors Nexa Chingmerong da Langsin Birau or please contact 690-9157-482 879-4760136. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Tata Gitanish, a Tata's product, India's most trusted jeweler, opening on Thursday the 27th December 2018 at Thangmaiban DM College Road, Imphal. Lakliba December gitang kun gitaret sagol sel numitta Thangmaiban DM College Road, Imphal da Tata Gitanish hangdok charagani, a Tata's product. Miyam da Khanganjaba, Charumai Thadok Pigano, Lofam da Chaikhairaga, Microveil Decomposer Season Naduna, Laypak Layhau, Hengat Hansi. Saru mai thabana saru de yauba pambigi machinjak ayamba mani lomduna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallachi. Amukana taramnak seri makhataba pau. Bharat Kining Tamna Honabada Azad Hind Government Linkatuna Achoba Thodang Lauramba Netaji Subhas Chandra Bose Puning Singhduna Mahaki Pongnapam Lamdam Oiba Kataktagi Moirang Fauba Ka Rally Ama Satkre Rally asing asi Imphal gi Khuman Lampakta Leiba Youth Hostel dagi amuk Moirang Fauba Chatnabagi dama Ka Rally asigi convener Khomdrang Gyaneshwar na lamthakre Gyaneshwar na Phongdorakpada lising magachama panifu humdogi October gi tang kun mathoida Netaji Subhas Chandra Bose na Bharat Puning Tamnabagi dama Azad Hind Government form Tauki Rally asida Netaji Subhas Chandra Bose na pamzaramba asengba politically, socially, economically ningtamba adugi message sandokpani Rally asina chahi amasum na Bharat ki mafam singba tumutat kani haiki. Last 21st October 2018 dagina next 21st October 2019 bawda akoi karele chahi machupna akoi platinum jubilee observance tawri adugi part amoina in Netaji Subhas Chandra Bose ki pongnapam woriba katak tagi aduga magi amna historic oiba India ki tricolor che yung gibong moirang bawje masi message ama pura kanda akoi gi asing man ningtamba akoi na socially, economically, politically ningtamba gi message do adu pura kanda ngasi akoi Bharat sida leiba tangdu leita da ba termo loiba adu gu machin ki gi mayokta Netaji gi message do sando kanda la kadur ba chahi jingda adu gi Netaji gi maikai da mana pamjaba ideology do da India se shongkat pa haibu gi maru ba pandam ne akoi na bijari che. Kataktagi Hauraga Moirangi INA Complex Faba Azad Hind Government Linkhatkibagi Chahi Humphutaret Subaning Singh Thoranga Mari Lainana Lakiba Rally Edu Ngasi Moiranga Thungbada Miyamna Harauk Tayamna Okre Thoramaduda INA Japanese Reception Association Maibam Lot Paching Alliance Club of Oinam Lions Club of Nambolgi Thaububa Kayana Sarugyaki British ki Makutagi Ningkha Tamna Honabada Manipurna Laukiba Thaudangbu All India Netaji Sangram Munch West Bengal gi President Gautam Palna Ningsingki
Christmas kumhai ga mari lainana lamsang kendru gi manung delaiba lining khul de kendra asigi MLA Deputy Chairman State Planning Board S Rajen na thakna bi ising fanghan kre ising fanghan ba adu ga mari lainana Christmas kumhai na lakpada mipung khudimak ingna sikna tangdu laitana laiba lamdam ama oirasanu maru oina Christian lining satpa mioi singda ya proposal supikhi mangna makhatana lamsang kendru gi oina asob Anova Sahina Lakpaga Iroinana Mai Ising Lambi Tong Sana Konaba di Mahai Masingi Lamda Achoba Ahomba Ama Puraknaba Akan Batabak Paikalagani Haiki. Sidagi Aikoi Advanced Christmas Pangtopaga Loinana Aikoi New Year Vow Pangtoka Doriba Asigumba Sigi Kumai Sigi Nangana Bagida Makta Aikoi Lamdeng Water Supply Scheme Gi Makada Aikoi Chahikaya Mioiba Samasna Kundarak Padagi Mafamasteda Toti Sing Pangdana Lerambadu Aikoi Hunter 2018 gi Asigumba Christmas Festival Asiga Loinana Aihana Kunganga State Asigumba Water Supply gi connection lasi Akoi Ibangame Pradhan Mantri Ujala Yosna gi Makhada Imphal Municipal Corporation Ward number Kuntarukta Laiba Lairabagi Pankhai Makhada Laiba Imung Singda Lemna Sakthong Gas Sing Yenthokre Namdulong da Laiba Ward number Kuntaruki Corporator Maibon Faumai gi Yum da Pangthokiba Thoramaduda Lamdamadugi Mioi Kyana Saruk Yaki Corporator Maibam Faumaina Lairabana Masing Yamna Laiba Ward number Kuntarukta Mahagna Angam Bathakta Honaduna Ujala Yosna gi Makhada Lemna Gas Fanghanabu Honaduna Marirak Subo Inangasi Christmas Kumhai gi Mangoinana Yenthokpani Makhatana Fanghodaba Sing Su Fanghanabu Honagani Haiki Agi Warta Pangdaba Miamsi Punamak Panghalaga Masi Kudong Sabasi Kui Laraba Miamsi Kohan in the Baktamasi Packet Pok Kongta Amani Agi Tam Manung Sida Haitare Kui Yali Mukasi Masi Pitokena Agi Wakalon Dasum Kalu Bregi Sum Matang Mutanga Kuina Pitarapani Nagamapaldagi Khoyatong Taba Lambi Si Koilas Tabagi Tabak Sataramba Dungarang Numidang Ateng Bada Laikai Miam Tingzin Kray Matam Kiagi Mamang Digi Lambi Sigi Matang Dalangak na Taknaduna Laki Bawa Fam Sing Mapung Fana Paikalak Tabadagi Koilas Tabagi Tabak Adu Tingzin Kibani Hairi Lambi Sigi Pangthok Bagi Tabak Loshindaba Divider Hap Taba Amadi Nakalani Makta Street Lem Thanbiu Haibadu Tabak Oina Pangthorak Tabadagi Lambi Tingzin Bani Miyam Gi Apamba Mapung Fana Paikhatriba Makai Tabak Makatana Tauroi Hairi Tabadagi Handakta Akoina ISTV da press kami tauraga degi khabar da khoi da report oi lei ko numi mangani chupna khoi ji lupa lising mari manga changna hai gre November gi last phau gi manung da si thawak se tawbi da bataraga di akoi action laurani akhata ba thabak chatharani haina khoi sarkar da warning tawre adudagi akoi se Sangai festival gi mamang da moi se lambi se semak pa si da moi se sem doro mali haina mai su thali e na khoi ji harau re Ko, aku je harau le ko. Mai su ona tena na thanbi ye sonda mai thali siru so na kalom da loeng on thok than kre. Lamdam Asigi tradition amasung culture yokhat pagaloina na mahusagi khalngak pamasung wa culture manghandabana mapangal leiba leibak ama oiba ngamgani haina Forest Minister T.S. Shyam Kumar na fungyar kendra gi malung sanba Nambasi Khulenda nauna saba Nambasi Khulen Rural Market Set Sangabagi Thoram the High Cray, Thoramadu the Fungyar Kendrugi MLA Laishio Kaising, Ukrulgi District Member Horticulture Madi, Forest and Environment Ki Official Kaya Susar Yaki, MLA Laishio Kaising na Chahi Kayama Masim Yang Changbi Dabana Hiram Kayara Sotaduna Lerakpani, Hangdokli Market Set Asina, Lamdamasigi Miam the Semilun the Achobakana Bama Pibang Amlagani Haki, Minister T. Shyam Kumarna. Pamlo ubana umang kokthok padanatana semitlon da sufagarhan bangamde horticulture makha da paikhalliba scheme singna miyam da kana bapi badanatana semitlon gi phibam phagarhan bangamgani umang kokthokpa wildlife sing hat pagi thabak asi department na haksina lawi haiki sasu sali atu sida zo khoi thana bhona jage u yan badi yaroi u si yan bayai krai kan mapung mali phar kan da u di yan baya kane u basa masa yan thapadi yaroi u si yan the thaba ta bane do sabjana khoi Department ki officer me am lai me am si koi sabsana ai wadi kaya koi ngangoi adu yes after this Christmas and New Year's I will start works maitai sing na maitai ki tradition culture manga ba adu de apa ka oi roi tangkul sing na tangkul ki culture se koi ipai pe culture si mangal la ba adu de they are not tangkul koi ipai pura thambi na ba culture me am si jo ba adu ga de ngasi taksi ka si mangai ba Mayam si karigino. Ako culture si mangan bagine ba. Ado ngasi de culture si yok pa, culture si ngak pa. Ado relaxo hai gani. Mi junung si bangam gani.
PHDO Grassroots Football Center amangasi Ithai Kuno da launch tawkre Tata Trust Mumbai amadi CML Manipur na sponsor tawduna PHDO Ithai Kuno amadi Ithai Modern Civilization Club IMCC na sinduna pangthok pathoramadu da Nehru Yuva Kendra Bisnupur gi District Coordinator Salam Dhana Singh PHDO Ithai Kuno gi Chief Functionary Karam Somokanta amadi Ithai Ibobina chingba myoy sing na saruk yakhi nauna hangdokpa center aduda sanaro yankhai henbana saruk yaduna international gi thakta yawba ngamnaba gi pandamda honari PHDO Ithai Kuno gi Secretary Karam Somokanta na center asina football sanaroi kaya puthokpa ngamlagani haiki अखोई नवंबर दगी अखोई कोचिंग तब होजग्रे हाइबा कोचिंग असी अखोई ngasi official ओइना NYK बिष्णुपुर गा कोलैबोरेशन तौरकांदा अखोई ऑर्गेनाइज तौजबनी हाइबा प्रोग्राम असी अखोई सही अमा सुमना अखोई गी सैटरडे अमदी संडे खुदिंगी अखोई पांथोक जगदोबा अदुगुम प्रोग्राम अमनी ngasiदा अखोई गी यामना नुवाइजबदी ngasi गी लॉन्चिंग प्रोग्राम सी खुदोंजाब लौजरकांदा अखोई NYK बिष्णुपुरना अखोई लाइबा बाय फेब्रुवारी दा अखोई डिस्ट्रिक्ट लेवल की टूर्नामेंट अमा सिनबीगनी मसिगा लोइना लोइना अखोई शिलोंग दगी अखोई सुम ग्रासरूट सेंटर अमदगी लाकपिरकांदा अखोई एक्सचेंज प्रोग्राम अमसु सिनबीगनी हाबगी ताकपिरमे मसिगी दमक्ता मीडिया की माइकेदा आई थागतपा नुंगाइबा दई फोंदो लोइसिलकपदा मरुइबा पाव अमुका नेपिजरी BJP government justice Supreme Court fawba lana lamjing balengani haina okram ibobina haikre pung amada nakal push up listing ani chani ga ani induna yambem gobind namasagi nipalak suba Guinness World Record thamkre amadi yanggoi maril gi khongnung mapung pana tengthokpa loidana thabak lepkhiba bu lamdam adongi miyamna benadre Tabi de Singbu amukan kurusari.